अहानबदा मरुइबा पाउसिंग पिजरी लेमकोंग आर्मी कैंपतगे लाइश्रम कमल बाबू मफम खंगदना मांगखिबगा मरी लेनबा डॉक्यूमेंट सिंह प्राइम मिनिस्टर ऑफिस यूनियन डिफेंस मिनिस्टर अमसुंग यूनियन होम मिनिस्टर दा थादुना खंगनख्रे हाइना सोशल वेलफेयर मिनिस्टर हाइकाम दिंगोना फोंदोरक्ली Scheduled tribe Mahairoi Singhi scholarship pithoktabagi matangda masing yamlaba ST Mahairoi Singna khongjang sangsinkhre high sensitive zone da rally chatnabo honarapadagi police na tear gas kaptuna tankhaikhre ngarang numidang thamna pokpi santi khongbal amadi sabungkho khunongda kuki khulai paiba singna akanba mongda nongmai kapsinduna attack chatharakre Manipur da Home Guards linkhat khiba chahi humfunithoi mapung farakpagi raising day thoram ngase Lamphel Park ki Langwal lambida leiba Home Guards headquarters da pangthokre amadi khulngakpa sing faba yaroi arambai tengwal gi luching purel korongan ba khuman gi mathakta NI na lokhalakliba case khudakta handukadabani haiduna ngarang numidang tongan ba mafam singda mairagi khongchat chatkhre